Hello guys, welcome back to my channel. Ngasise ay mukbang tawjadoi ado aina mukbang tawjadoise tharoi thongba amane dalai tharoi thongba aduga shinju masu yaure aduga mangan kangkhong ne thabi chana masu yaure adu mayam ai se am ana haji camera khana silanga namak kali ko kaya haji jina base aduna mayam 알아. 잘. 나 조금 내 가짜오나 잘 오히려 뭐 누가 이제 하거든 그냥 가짜 잡으라 그냥 phải
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ